Hauzik Rahul gi mayokta matik sana sakhi leitaba amadi local MLA gi support leiba maramna tha khara gi matungda mahakpu jail dagi thadoklammi. Amaromda Uday amadi Rajbir Singh restaurant amada phamduna Rahul amadi thokliba crime asigi matangda wari sanarami. Rajbir na hairami laibak asida phattaba MLA leiriba makai Rahul gumba gangster asidi laina jail dagi nanthokigani. Aikhoida crime asibu control taunaba haiduna sarkarna nongmai piri adubu nongmai marugi hisab thamba aikhoina mathau tari adubu gunda gangster singna paiba nongmai marugi di hisab thamba mathau tadi matam maduda Udayna hanglammi adu oirabadi sar aikhoi crime tawriba gangster asigi mayokta karisu tawdana tuminna leiragadra. Rajbirna paukhum piraduna khudamga konana Udayda hairami aikhoi tuminna leiroi matam mamada malem masida phattaba corruption tawba amadi praja miyambu otnaiba matamda Bhagwan Shri Krishnana Mahabharat thokhanduna machin manau lan sokna halaba tungda malem masida leiramba phattaba mayambu koktokhanbiki. Mahabharat kumna hauzik aikoina gangster war thokhanba mathau tari haibadi gangster singbu mapung phana muthatke hairabadi gangster masen hatokna hanba mathau tari. Amaromda hauzik Nania sirabanina Pune gi anauba don asi Rahulna oire. Rahulna magi misinga wari sanaduna leiringai matamda Daya amadi Pilaya makhoi gi manakta 15% gi amount lawba laklamni. Hairiba 15% asi Nania hinglingai matamda Rahul yauna lamgi dil tawba matamda haina khiba amount aduni. Adubu Rahulna makhoibu supnaktagi lakh humpu khaktamak piki adubu Daya amadi Pilayana aikhoi phangpham thokpa seldi lakh maudrani hairami. Rahulna makhoi paukum piraduna hauzik Nania sikhiba maramna sel matik chana leite awatpa sel adu athuba matamda piraknaba tawge hairaga makhoi anibu mafam adudagi satkinaba hairami. Makha tarakpada Rahulna magi misingbu mafam asidagi thokhinaba hairami maramdi mahaki special guest Mandana ngasi Rahulbu unaba Rahulgi mayumda lakadauri. Ngaihak leiraba tungda Manda Rahulgi manakta laklammi loinana Rahul amadi Manda Rahulgi mayumda makhoi ani intimate tawrami. Matam khara leiraga Rahul police station da laklammi. Mahakna police station da lakpagi maramdi Nania hal uraba tungda court na mahakpu thadoklabasu hapta khudingi police station da chattuna sign tawgadabani. Adubu ngasidi mahakpu police station da phana kuina phamhanduna thamlammi. Police na sign tawgadaba register adu losinduna thambadagi upai leitaduna Rahul mafam aduda phamduna leirami. Adubu kuina phamduna leibadagi Rahulna register adu khara thuna puraknaba taw hairami. Matam maduda Rajbir tholaktuna nangse minister natraga VIP ra nangumba gunda macha masuna police station asida sak takhatpa yabra haina hanglammi. Rahulna yamna usittaba mawongda aikhoigumba gunda macha masu asina nakhoigumba police kayagi imung manung thaklibani nakhoidi akhoina langthokpa chaba huigumbani. Rahulgi wa asi tabada Rajbir saurami loinana sel pairena muktana ngangliba du nasana tanba selni haina khanbra. Pangal sonba lawmi singdagi kihanduna law inkhol munba nakhoise nongmadi nalada taba soide. Rahulna aidi makhoigumba gunda natte matam sangna satpa plastic kumbani nongma aina MLA amadi minister oirakpa matamda nangna nakok nondun aingonda salam tawba numit soidana lakani. Kok nonbagi wahai asi tabada Rajbir yamna saurami loinana Rahulbu mathabakta induna aigi kok asi isorgi mamangda khakta nonbani nangki namangda kok nonbadi lairadana nangdi aigi khutta soidana sigani. Rajbir na makhatana Uday kauduna register da khara thuna sign tawraba tungda Rahulbu mafam asi thadoktuna chatkinaba hairami. Amaromda Daya amadi Pilayana Rahulgi mathakta laman khumba oina Rahulgi client amadagi namfuda lam loksinba haurami. Hanadagi hauna Daya amadi Pilayana Rahulbu sauduna leibani. Khudong saba lauraga Rajbirna Rahulgi gangbu muthatnaba Daya amadi Pilayabu sizinabani. Rajbirna gang war tawhanba pami haiba Rahulna khanglamde adubu Daya amadi Pilayana magi business da ayetpa pire haibadi mahakna khanglammi. Nongma numidang ama Rahulna mayumda halakpa matamda angang amana mahakpu ngaiduna leirami. Angang asi ayuktagi gate mayada phamduna Rahulna mayumda halakpa ngaibani. Rahulna angang asida sel darkar oibra haina hanglammi.
ꯑꯉꯥꯡ ꯑꯁꯤꯅ ꯑꯩ ꯁꯦꯜ ꯄꯥꯝꯗꯦ, ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯧꯈꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯐꯥꯕꯗꯒꯤ ꯆꯍꯤ 2 ꯔꯤꯃꯥꯟ ꯍꯣꯝꯗ ꯂꯩꯈꯤ꯫ ꯃꯤ ꯑꯃꯅ ꯔꯥꯍꯨꯜ ꯚꯩꯌꯥ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯅꯤ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯈꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥ ꯇꯥꯔꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯊꯕꯛꯃꯛꯇꯤ ꯄꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯁꯦꯜ ꯈꯔ ꯄꯤꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯨꯝ ꯌꯧꯅ ꯊꯤꯟꯕꯤꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯤद्धꯨ ꯀꯧꯏ꯫ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯁꯤꯅ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯚꯤꯌꯨꯑꯔ ꯃꯌꯥꯝꯅ ꯈꯪꯂꯛꯀꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯔꯥꯍꯨꯜ ꯃꯥꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯍꯧꯈꯤꯕ ꯃꯄꯥꯒ ꯃꯥꯒ ꯂꯣꯏꯅꯈꯤꯕ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯕꯁꯨ ꯃꯊꯟꯇ ꯂꯩꯔꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗꯒꯤ ꯔꯥꯍꯨꯜꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯃꯆꯥ ꯁꯤꯙꯨꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯃꯥꯒꯤ ꯒꯥꯔꯗꯇ ꯀꯣꯜ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯒꯦꯠ ꯃꯌꯥꯗ ꯐꯝꯗꯨꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯔꯥꯍꯨꯜꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯁꯤꯙꯨ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯅꯪꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯑꯃꯗꯤ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯍꯨꯜꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯂꯥꯞꯅ ꯃꯊꯟꯇ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯁꯨ ꯁꯤꯙꯨꯒꯤ ꯑꯋꯥꯕ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯙꯨꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯍꯟꯒꯦ ꯍꯥꯏꯕ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯤꯙꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯍꯟꯗꯨꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯔꯥꯍꯨꯜꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯄꯥꯝꯂꯤ, ꯃꯔꯝ ꯑꯗꯨꯅ IT ꯄꯥꯔꯛꯇ ꯂꯩꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯔꯥꯍꯨꯜꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯅꯝꯐꯨꯗ ꯑꯃꯗꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯂꯝ ꯂꯩꯔꯕ ꯇꯨꯡꯗ ꯑꯣꯐꯤꯁ ꯑꯆꯧ ꯑꯆꯧꯕ ꯁꯥꯗꯨꯅ ꯀꯔꯣꯔꯗ ꯄꯩꯁꯥ ꯇꯥꯜꯂꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯝꯐꯨꯗ ꯂꯝ ꯂꯧꯈꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯑꯃꯅ ꯕꯖꯥꯔꯗ ꯀꯨꯂꯤ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯔꯤ, ꯈꯔ ꯑꯃꯅ ꯌꯨꯒꯤ ꯏꯄꯥꯛꯇ ꯉꯥꯎꯗꯨꯅ ꯂꯩꯔꯤ, ꯑꯃꯗꯤ ꯈꯔ ꯑꯃꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯞꯇꯥ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅ ꯑꯩꯈꯣꯏꯅ ꯋꯥꯅ ꯇꯥꯟꯕ ꯁꯦꯜ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯀꯔꯤꯒꯨꯝꯕ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯌꯥꯕꯅ ꯐꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯃꯥꯡꯒꯦ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤꯅ ꯔꯥꯖꯕꯤꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ ꯋꯥꯔꯤ ꯑꯁꯤ ꯎꯗꯦꯗ ꯍꯥꯏꯔꯝꯃꯤ, ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯌꯦꯟ ꯀꯥꯎꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ, ꯃꯔꯝ ꯑꯗꯨꯅ ꯄꯤꯂꯦꯌꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪꯒꯤ IT ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯑꯗꯨ ꯔꯥꯍꯨꯜꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯌꯨ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯄꯤꯂꯦꯌꯥꯒꯤ ꯃꯔꯛꯇ ꯒꯦꯡ ꯋꯥꯔ ꯊꯣꯛꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯇꯥꯛꯄꯅꯤ꯫ ꯒꯦꯡ ꯋꯥꯔ ꯊꯣꯛꯍꯟꯕꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯔꯥꯖꯕꯤꯔꯅ ꯁꯦꯝꯂꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯍꯨꯜ ꯕꯖꯥꯔꯗ ꯂꯥꯛꯇꯨꯅ ꯃꯟꯗꯥꯕꯨ ꯃꯥꯒꯤ ꯆꯥꯒꯤ ꯗꯨꯀꯥꯟ ꯃꯅꯥꯛꯇ ꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯟꯗꯥꯒꯤ ꯃꯄꯥꯅ ꯒꯥꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯔꯥꯍꯨꯜ ꯑꯁꯤ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯇꯨꯡꯗ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯥ ꯊꯛꯄ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯒꯥꯟꯗꯤꯌꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯔꯥꯍꯨꯜ ꯆꯥ ꯊꯛꯄ ꯂꯥꯛꯄ ꯅꯠꯇꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃꯗꯤ ꯔꯥꯍꯨꯜ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ, ꯃꯔꯝ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯃꯥꯛ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯒꯥꯟꯗꯤꯌꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯟꯗꯥꯒꯤ ꯃꯄꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯒꯥꯟꯗꯤꯌꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯄꯤꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯒꯥꯟꯗꯤꯌꯥꯅ ꯔꯥꯍꯨꯜꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯃꯟꯗꯥꯒꯤ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯔꯥꯍꯨꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯔꯥꯍꯨꯜ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯎꯕ ꯃꯑꯣꯡꯗ ꯃꯍꯥꯛ ꯃꯟꯗꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯕ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯅꯆꯥꯅꯨꯄꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯔꯥꯍꯨꯜꯅ ꯃꯟꯗꯥꯒꯤ ꯃꯄꯥꯗ ꯍꯪꯂꯝꯃꯤ꯫ ꯃꯟꯗꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯌꯨ ꯊꯛꯇꯨꯅ ꯂꯩꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯀꯣꯛ ꯆꯤꯛꯄꯒꯤ ꯒꯨꯂꯤ ꯂꯩꯕ ꯃꯇꯝꯗ ꯃꯃꯥꯡ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕ ꯃꯤ ꯑꯃꯅꯤ, ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯆꯦꯛ ꯇꯧꯒꯅꯤ꯫
मसिगिसु मथक्ता नंगदी यामना फत्तब गुंडा अमनी लोइनना एक्सपायरी डेट सु लोइगदौरबनी मरम अदुना अइना नंगोंदा इचानुपी पीबा ngamloi हाइरमी वहाई असी ताबदा राहुल यामना साउरमी करिगुम्बा नंगना लुहोंबा असिदा अयाबा पीद्रगदी नचानुपीबु अइना फारगा लौगनी मखा ताना राहुलना अहल अदुगी ममाइदा खुबाकना थादुना फरसु फत्रबसु नचानुपी असी अइगा तुमिन्नख्रबनी हाइरमी राहुल की वहाई असी ताबदा मंदा यामना ngakpaga loinana maithongda ikaibagi mami tarami महांगना राहुल तमना चेंसिलक्तुना राहुलबु मपादगी खाइदोकनब होनरमी अदुबु राहुलना मंदाबु लापना इंथोकलब तुंगदा मंदागी मपाबु फूबा हौरक्लमी अमुक्का हन्ना मंदा चंगलक्तुना राहुलबु चिंथोकलमी लोइनना राहुलगी ममाइदा खुपाकना थादुना नंगसे यामना इकाई खंगदब मी अमनी नंगना अइबु नंगी प्रॉपर्टी नि हाइना खनब्रा मया ममांग अदुदा मंदाना हाइरमी होई सुमी अई महाका तुमिन्नकी अदुबु पुंसी असिना हिंगलिबा मखैदी नंगोंददी युम पालोय नंगना पांगल सोनबा लाइरबा मीसिंदगी लम नंफूदा लौरंबा याय अदुबु करिगुम्बा नंगना अइबु नंफूदा फादुना लौगे खल्लबदी अइगे असीबा हक्चांग खक्ता ओइना फंगनी राहुलना माना हाइखिबा वा अदु सोइख्रे हाइबा खंगलमी मरम अदुना मंदाबु थेमनबा होनरमी अदुबु राहुलना हाइबा वा अमत्ता मंदाना ताबिरमदे राहुल उपाय लेतबा मी अमगुमना मफम अदुदा लेप्तुना लैखी मतम मदुदा गांधियादा फोन अमा लागलमी गांधियाना राहुलगी मनाक चंगदुना आईटी पार्कता सेल लौबा चत्खिबा अइखोइगी मी अनि अदु दया अमदि पिलेयाना नोंमैना कापतुना हातख्रे हाइरमी हौजिक राहुलगी मपानासु राहुलबु करेमनरदुना राहुल नंगी मतमसु अथुबा मतमदा लागलगनी हाइरमी अमरोमदा आईटी ऑफिस ममांगदा नोंमैना पानबदगी सीदुना लैबा गैंगस्टर अनिखक अइखोइना उबा फंगली मफम अदुदा राजबीर उदे अमदी अतै पुलिस कांस्टेबल खरा लैरमी राजबीरना उदेदा हाइरमी हौजिक गैंगस्टर सिंग असि मखोइ मसेन हातोकनरबदी सिटी असिदगी भाईगिरीगी थबक असि अथुबा मतमदा लोयरक्लगनी मतम मदुदा उदेना राजबीरदा सार हौजिक अइखोइना येंगदुना अदुमक लैगदौरिबरा हाइना हंगलमी राजबीरना अइखोइना येंगदुना लैगदब नते मसिंग थीगदबनी हाइरमी हाइबदी नोंमा नोंमगी शहर असिगी मनुंगदा लैबा गैंगस्टरगी असीबा हक्चांगसिंग हंथरकनी हाइबनी हौजिक राजबीरना सिनबदगी दया पिलया अमदी राहुलगी गैंग सिंग असिगी मरक्ता गैंग वार थोकपा हौरक्लमी दया अमदी पिलयाना राहुलगी मीसिंगबु थीदुना नोंमै कापतुना हालमी राहुलसु दया अमदी पिलयागी मीसिंगबु कोइथी थीदुना नोंमैना कापतुना हालमी मतम मसिदा राजबीरसु खुदोंग चाबा लौदुना लेमहौरिबा गैंगस्टर सिंगबु नोंमैना कापतुना हालमी राजबीरना तौरिबा प्लान असि यामना फजै करिगुम्बा दया अमदी पिलयागी मीसिंगना राहुलगी मी हेक हाटपा लोइबगा राजबीरना राहुलगी मी हालिबा दया अमदी पिलयागी मीसिंगबु महाकना नोंमैना कापतुना हालमी नोंमा राहुल अमदी सिद्धु फमदुना लाइरिक पारिङै मतमदा गांधिया लाक्तुना दयागी लैफम खंगले हाइना इन्फॉर्मेशन पिरमी दयागी लैफम हेक खंगले खंगबगा राहुल मागी मी खरा लोइनदुना दयागी लैफम अदुदा गाड़ी तोंगदुना लागलमी मतम अदुदा दयादी यू थक्सिनदुना जगोई साबी नुपी अमगा डांस तौदुना लैरमी राहुलना मपानदा गार्ड तौदुना लैबा दयागी मीसिंगबु नोंमैना कापतुना हालमी अमरोमदा यामना हौना म्यूजिक थादुना जगोई तौरगा लैबा मरमना नोंमै कापगी मकोल अमत्ता दयाना तारमदे राहुलना दयागी लैफम अदुदा नोंमै कापतुना संगलक्लमी अदुबु दया नोंमै मरु पानखिदे लोइनना राहुलगी मखुत्तगी नानथोक्तुना चेनखी अदुमकु लाइबक थीबदी मफम अदुदा जगोई सादुना लैबा नुपी अदु नोंमैना पानबदगी मफम अदुदा सीखी मथंगी नुमित्ता राजबीर अमदी उदे पुलिस स्टेशन दा लैरिङै मतमदा कांस्टेबल अमना उदेगी मचानुपा अरुणबु पुदुना पुलिस स्टेशन दा लागलमी मचानुपा अरुण उबदा उदेना करी तौबा याउरबगे हाइना कांस्टेबल अदुदा हंगलमी कांस्टेबल अदुना हाइरमी नंगी नचानुपा असि दया अमदी पिलयागा लोइनदुना लै नोंमा बिल्डर अमबु मखोंगदा नोंमैना कापखिबा नुमित अदुदा नचानुपा अरुण थौदोक थोफम मफम अदुदा लैखी हाइरमी वारी असि ताबदा उदे यामना साउरमी मचादा करिगिदमक गैंगस्टर सिंग अदुगा पुल्लिबनो हाइना हंगबा मतमदा मचानुपागी मनाक्ता ममल यामलबा तांगलबा फोन अमा पाइदुना लैरंबसु थेंगनरमी मतम अदुदा अरुणना मपादा पिलया अमदी दया असि अइगी मरुपनी हाइरमी मसी ताबदा उदे यामना साउरमी अमदी मचाबु खुबाकना थादुना फूबा हौरक्लमी हंजिन हंजिन मपाना फूबा अदुदा अरुणना साउदुना अमदी पेंददुना मपादा हाइरमी
ꯑꯗꯣꯝꯅ ꯐꯣꯟ ꯑꯁꯤ ꯂꯩꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇꯦ꯫ ꯏꯃꯥ ꯅꯥꯕ ꯃꯇꯝꯗꯁꯨ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯏ꯫ ꯗꯌꯥ ꯑꯃꯗꯤ ꯄꯤꯂꯩꯌꯥꯅ ꯁꯦꯜ ꯄꯤꯗꯨꯅ ꯑꯩꯅ ꯏꯃꯥꯕꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯎꯗꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯆꯥꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯕꯤ ꯊꯣꯛꯂꯛꯇꯨꯅ ꯎꯗꯦꯕꯨ ꯃꯆꯥ ꯐꯨꯗꯅꯕ ꯈꯥꯝꯇꯣꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ "ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯦ, ꯑꯩꯅ ꯐꯅꯕ ꯇꯧꯒꯦ" ꯍꯥꯏꯅ ꯎꯗꯦꯗ ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯝꯂꯕ ꯇꯨꯡꯗ ꯑꯔꯨꯟꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯄꯤꯂꯩꯌꯥꯒꯤ ꯏꯟꯀꯥꯎꯟꯇꯔ ꯑꯣꯔꯗꯔ ꯊꯣꯛꯂꯛꯂꯦ ꯍꯥꯏꯅ ꯄꯤꯂꯩꯌꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯐꯣꯟꯗ ꯄꯥꯎ ꯑꯁꯤ ꯐꯪꯕꯒ ꯄꯤꯂꯩꯌꯥ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯃꯌꯥꯝꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯃꯥꯕꯨ ꯏꯟꯀꯥꯎꯟꯇꯔ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ "ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡꯗ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯒꯗꯕ ꯅꯠꯇꯦ, ꯎꯗꯦꯗ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯧ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯏꯟꯀꯥꯎꯟꯇꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯤꯂꯩꯌꯥꯅ ꯎꯗꯦꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯏꯟꯀꯥꯎꯟꯇꯔ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯕꯤꯔꯅ ꯄꯤꯂꯩꯌꯥꯗ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯑꯔꯨꯟꯅ ꯅꯪꯒꯤ ꯅꯤꯡꯒꯣꯡꯗ ꯀꯥꯎꯔꯕꯗꯤ ꯅꯪꯕꯨ ꯏꯟꯀꯥꯎꯟꯇꯔ ꯇꯧꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯀꯤꯃꯟꯈꯤꯗꯨꯅ ꯄꯤꯂꯩꯌꯥꯅ ꯑꯔꯨꯟꯗ ꯃꯥꯒꯤ ꯅꯤꯡꯒꯣꯡꯗ ꯀꯥꯎꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯔꯨꯟꯁꯨ ꯄꯤꯂꯩꯌꯥꯒꯤ ꯅꯤꯡꯒꯣꯡꯗ ꯀꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯂꯩꯌꯥ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ ꯄꯤꯂꯩꯌꯥꯕꯨ "ꯏꯟꯀꯥꯎꯟꯇꯔ ꯇꯧꯔꯔꯣꯏ, ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯄꯤꯂꯩꯌꯥꯁꯨ ꯏꯟꯀꯥꯎꯟꯇꯔ ꯇꯧꯔꯔꯣꯏ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯖꯕꯤꯔꯅ ꯑꯔꯨꯟꯒꯤ ꯃꯃꯥꯡꯗ ꯎꯠꯄ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ, ꯃꯍꯥꯛꯀꯤ ꯍꯦꯔꯣꯅꯤ ꯈꯟꯗꯨꯅ ꯊꯥꯖꯔꯨꯕ ꯄꯤꯂꯩꯌꯥ ꯑꯁꯤ ꯒꯦꯡꯁꯇꯔ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯕ ꯐꯠꯇꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯎꯠꯄ ꯄꯥꯝꯂꯤ꯫ ꯔꯥꯖꯕꯤꯔꯒꯤ ꯄꯥꯎꯇꯥꯛ ꯑꯁꯤ ꯑꯔꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯒꯤ ꯃꯄꯥꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯃꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯎꯗꯦꯅꯁꯨ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯍꯨꯜ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯣꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯤꯗꯨ ꯂꯧꯕ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁ꯭ꯀꯨꯜꯗ ꯂꯩꯔꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯔꯥꯍꯨꯜ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯁꯤꯗꯨꯕꯨ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯍꯨꯜꯅ ꯁꯤꯗꯨꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯃꯔꯣꯝꯗ ꯁꯤꯗꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯂꯩꯌꯥ ꯒꯥꯔꯤ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯤꯗꯨꯕꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯕꯤꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯄꯤꯂꯩꯌꯥꯗ "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄꯤꯂꯩꯌꯥꯅ ꯍꯥꯏꯔꯝꯃꯤ, "ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯆꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯔꯥꯍꯨꯜꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤ ꯐꯥꯔꯕꯗꯤ ꯔꯥꯍꯨꯜꯕꯨ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ ꯄꯤꯂꯩꯌꯥꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯒ ꯔꯥꯍꯨꯜꯒ ꯈꯦꯠꯅꯔꯤꯕ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯒꯦꯡ ꯋꯥꯔ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯒꯅꯤ" ꯍꯥꯏꯅ ꯄꯤꯂꯩꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯕ ꯃꯔꯝꯅ ꯄꯤꯂꯩꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯤꯗꯨ ꯍꯜꯂꯛꯇꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯑꯃꯗꯤ ꯁꯥꯎꯗꯨꯅ ꯔꯥꯍꯨꯜꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯗꯨ ꯀꯦꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯁꯤꯗꯨ ꯎꯕꯗ "ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯑꯃꯗꯤ ꯑꯩꯅ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤ ꯑꯗꯣꯝꯒꯤ ꯕꯔꯊꯗꯦ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯅ ꯀꯦꯛ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯕꯖꯥꯔ ꯆꯠꯂꯨꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯍꯨꯜꯒꯤ ꯑꯁꯥꯎꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯗꯨ ꯍꯟꯊꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯒꯥꯟꯙꯤꯌꯥꯅ ꯁꯤꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯑꯃꯗꯤ ꯐꯤꯔꯣꯜ ꯍꯣꯡꯅꯕ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯕꯤꯔ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯔꯥꯖꯕꯤꯔꯅ ꯁꯤꯗꯨꯕꯨ ꯃꯌꯨꯝ ꯌꯧꯅ ꯊꯤꯟꯕꯤꯔꯛꯄꯅꯤ꯫ ꯔꯥꯖꯕꯤꯔꯅ "ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅꯣ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯔꯥꯍꯨꯜꯅ "ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ, ꯑꯩꯒꯤꯁꯨ ꯏꯃꯥ ꯏꯄꯥ ꯂꯩꯖꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯔꯀꯦꯠꯇ ꯄꯣꯠꯆꯩ ꯊꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯅꯥꯅꯣ? ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ? ꯅꯥꯅꯤꯌꯥꯅ ꯅꯪꯒꯤ ꯅꯄꯥꯗ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯁꯨ ꯍꯧꯖꯤꯛ ꯄꯥꯡꯒꯜ ꯁꯣꯟꯕ ꯃꯌꯥꯝ ꯑꯃꯗ ꯇꯧꯕꯤꯔꯤ꯫ ꯑꯉꯥꯡ ꯑꯁꯤꯁꯨ ꯆꯥꯎꯔꯛꯂꯒ ꯅꯪꯒꯨꯝꯅ ꯊꯕꯛ ꯇꯧꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ"꯫ ꯔꯥꯍꯨꯜꯅ ꯔꯥꯖꯕꯤꯔꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ "ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯨꯝꯕ ꯒꯨꯟꯗꯥ ꯑꯣꯏꯍꯜꯂꯣꯏ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯍꯟꯒꯅꯤ, ꯍꯥꯏꯕꯗꯤ ꯒꯨꯟꯗꯥ ꯃꯌꯥꯝꯒꯤ ꯃꯄꯥ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁꯤ.ꯑꯦꯝ ꯑꯣꯏꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫
ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯆꯨꯝꯅꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯅꯠꯇꯦ, ꯑꯃꯣꯠꯄ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯅꯤ"꯫ ꯔꯥꯍꯨꯜꯅ "ꯑꯩ ꯑꯃꯣꯠꯄ ꯄ꯭ꯂꯥꯁꯇꯤꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯑꯦꯀꯔ 300ꯒꯤ ꯂꯝ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯔꯥꯖꯕꯤꯔꯅ "ꯅꯪꯒꯤ ꯑꯦꯀꯔ 300ꯒꯤ ꯂꯝ ꯑꯗꯨꯗ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯃꯥꯅꯄꯥ, ꯅꯆꯟꯅꯨꯄꯤꯅ ꯊꯥꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯤ, ꯂꯣꯏꯅꯅ ꯅꯪꯒꯤ ꯄꯥꯕꯨꯡꯗꯒꯤ ꯅꯝꯐꯨꯗ ꯂꯝ ꯂꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗꯒꯤꯁꯨ ꯂꯧꯕꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯪꯒꯨꯝꯅ ꯒꯨꯟꯗꯥ ꯑꯃ ꯑꯣꯏꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯒꯨꯟꯗꯥ ꯃꯌꯥꯝꯒꯤ ꯃꯄꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯗꯨꯅ ꯅꯈꯣꯏꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯕꯨ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤ"꯫ ꯔꯥꯍꯨꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯃꯗꯤ ꯁꯥꯎꯅ ꯔꯥꯖꯕꯤꯔꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯝꯃꯤ, "ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯑꯩ ꯌꯨꯝ ꯆꯠꯈꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯑꯦꯀꯔ 1ꯒꯤ ꯂꯝ ꯂꯩꯖꯩ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯂꯩꯖꯩ꯫ ꯃꯁꯤ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯍꯌꯦꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯦꯀꯔ ꯀꯌꯥꯒꯤ ꯂꯝ ꯂꯥꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯨꯞꯅꯇꯒꯤ ꯗꯔꯀꯥꯔ ꯑꯣꯏꯒꯗꯧꯔꯤꯕ ꯂꯝ ꯑꯁꯤ 6/3 ꯈꯛꯇꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯕꯤꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯍꯨꯜ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯍꯨꯜꯒꯤ ꯃꯄꯥꯕꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯁꯤꯟꯗꯦꯒꯤ ꯃꯅꯥꯛꯇ ꯔꯥꯍꯨꯜ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯍꯨꯜ ꯎꯕꯗ ꯁꯤꯟꯗꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯁꯦꯟꯐꯝ ꯂꯥꯛ 50 ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯧꯔꯛꯇ꯭ꯔꯤꯕꯅꯣ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯤꯟꯗꯦꯅ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ, "ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯔꯛꯅꯕ ꯍꯣꯠꯅꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯟꯗꯦꯒꯤ ꯃꯤ ꯑꯃꯅ, "ꯁꯦꯜ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯖꯕꯤꯔ ꯀꯅꯥꯒꯨꯝꯕ ꯚꯤ.ꯑꯥꯏ.ꯄꯤ ꯑꯃꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯨ ꯚꯤ.ꯑꯥꯏ.ꯄꯤ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯔꯥꯖꯕꯤꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯃꯥꯏ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ, "ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯐꯖꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯗꯣꯝꯅ ꯍꯦꯟꯅ ꯄꯨꯅꯦꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣ ꯊꯨꯒꯥꯏꯕ ꯃꯤꯁꯤꯡꯅ ꯂꯣ ꯁꯦꯝꯕ ꯌꯥꯎꯔꯛꯂꯕꯗꯤ ꯄꯨꯅꯦ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯂꯣꯏꯅꯅ "ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ" ꯍꯥꯏꯅ ꯔꯥꯖꯕꯤꯔꯗ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯔꯥꯍꯨꯜ ꯑꯁꯤ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃꯅꯤ ꯍꯥꯏꯅ ꯊꯦꯠꯄ ꯐꯣꯇꯣ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯣꯏꯅꯅ "ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯣꯍꯤꯅꯨꯔ, ꯍꯌꯦꯡꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃꯗꯤ ꯍꯥꯡꯆꯤꯠꯅ ꯁꯤ.ꯑꯦꯝ ꯑꯣꯏꯔꯛꯄ ꯌꯥꯏ" ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯗꯨꯗ ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯕꯤꯔꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯔꯥꯍꯨꯜ ꯑꯁꯤ ꯁꯤ.ꯑꯦꯝ ꯑꯣꯏꯔꯛꯂꯕꯗꯤ ꯃꯍꯥꯛꯄꯨ ꯃꯥꯌꯣꯛꯅꯕ ꯑꯃꯗꯤ ꯊꯤꯡꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯔꯥꯖꯕꯤꯔꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯨꯅꯦꯗ ꯃꯃꯤꯡ ꯆꯠꯄ ꯒꯨꯟꯗꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯍꯨꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯔꯥꯖꯕꯤꯔꯅ ꯄꯥꯝꯂꯤ꯫ ꯔꯥꯖꯕꯤꯔꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯅꯥꯅꯤꯌꯥꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯔꯥꯍꯨꯜꯁꯨ ꯇꯧꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔꯗ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯗꯨꯅ ꯁꯤꯟꯗꯦꯒ ꯂꯣꯏꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯔꯥꯍꯨꯜ ꯍꯥꯠꯂꯕꯗꯤ ꯂꯨꯄꯥ ꯀꯔꯣꯔ 8 ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯤꯂꯦꯌꯥꯗ ꯁꯨꯄꯥꯔꯤ ꯄꯤꯔꯝꯃꯤ꯫ ꯀꯔꯣꯔ 8 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯣꯔ 5 ꯑꯃꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯄꯤꯒꯅꯤ, ꯑꯗꯨꯒ ꯀꯔꯣꯔ 2 ꯑꯃꯅ ꯁꯤꯟꯗꯦꯅ ꯄꯤꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯔꯥꯍꯨꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯁꯤꯟꯗꯦꯅ ꯄꯤꯂꯦꯌꯥꯗ ꯀꯔꯣꯔ 8 ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯄꯥꯎ ꯑꯁꯤ ꯇꯪꯈꯥꯏ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯔꯥꯍꯨꯜꯗ ꯍꯥꯏꯈꯤꯗꯦ꯫ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯜꯂꯤꯕ ꯃꯥꯁꯇꯔꯃꯥꯏꯟ ꯑꯁꯤ ꯔꯥꯖꯕꯤꯔꯅꯤ꯫ ꯄꯤꯂꯦꯌꯥꯅ ꯔꯥꯍꯨꯜ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯔꯥꯍꯨꯜꯅ ꯁꯤꯟꯗꯦ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯨ ꯔꯥꯖꯕꯤꯔꯅ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯔꯥꯍꯨꯜꯒꯤ ꯃꯈꯨꯠꯇ ꯁꯤꯟꯗꯦ ꯁꯤꯕ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯟꯗꯦꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯝꯃꯤ, "ꯁꯤꯟꯗꯦ ꯑꯁꯤ ꯑꯐꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯁꯤꯟꯗꯦꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯍꯨꯜꯒꯤ ꯃꯈꯨꯠꯇ ꯁꯤꯟꯗꯦ ꯁꯤꯗꯕ ꯌꯥꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯍꯨꯜꯒꯤ ꯃꯤꯁꯤꯡꯅ ꯁꯤꯟꯗꯦꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯁꯤꯟꯗꯦꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯁꯤꯟꯗꯦꯗ ꯍꯥꯏꯔꯝꯃꯤ, "ꯁꯤꯟꯗꯦ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯄꯤꯂꯦꯌꯥꯗ ꯁꯦꯜ ꯄꯤꯈꯤꯕ ꯃꯥꯜꯂꯤꯅꯦ"꯫ ꯔꯥꯍꯨꯜꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯤꯟꯗꯦ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯍꯥꯛ ꯔꯥꯍꯨꯜꯒꯤ ꯃꯈꯨꯠꯇ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯁꯤꯟꯗꯦꯅ ꯔꯥꯍꯨꯜꯗ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯗꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯁꯤꯟꯗꯦꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯂꯣꯏꯅꯅ ꯅꯣꯡꯃ ꯔꯥꯍꯨꯜꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯁꯤꯟꯗꯦꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ
ngasi nangi ngaksamda thauri punduna inkol asi khoigani haibni matam maduda सल अनिखक मफम अदुदा पुरकलमी लोइनना सिंदी की ngaksamda thauri pullaba tungda mahakpu sidri phawba इनखोल अदुदा कोई चिंग चिंगहलमी हौखिबा थौदोकसिंग अदु निंगसिंगलुरबा तुंगदा राहुल की थमोइदा पेनबा नाइरमदे सीदुना लैबा सिंदेबु ममाइदा हंजिन हंजिन किन्ना थिंदुना पुरमी गांधिया संगलक्तुना सिंदे असि सीरे हाइना राहुलदा हाइरमी राहुलना सिंदे की खुबी सोई लौदुना पेपर अमदा साइन तौहलमी हाइबा पेपर असी राहुल की मपादगी नानियान नमदना लौखिबा इनखोल अदुगी पेपरनी हाइबदी हौजिक हौजिक सिंदेना लैरिबा युम इनखोल की डॉक्यूमेंट असीगी खुबी सोई हेक नंबर लोइबगा राहुल यामना हराउरमी लोइनना मपादा फोन तौदुना हौजिक अइखोइगी लम असी अमुक हन्ना फंगले हाइरमी अदुबु मपाना लम अदुगी मथक्ता करीसु अपाम्बा उलमदे मपाना हाइरमी अइना अइगी हिंखोल अदुदी इसा सिंगी खंदुना अहोंगबा ममलदा योंथोखरे हौजिक इनखोल अदुगा अइगा करीसु मरी लैनद्रे हाइरमी राहुल मपागी वा असी ताबदा करीसु हाइदना तुमिन्ना लैखी नेक्स्ट सिंद राहुल मोरिया चाचा कौबा अहल अमबु उनबा रेस्टोरेंट अमदा लागलमी मफम अदुदा राहुल की क्लाइंट बिल्डर अमसु लैरमी तसेंगबमक्ति मोरिया चाचा कौबा अहल असिगी लम असी बिल्डर असिना पाम्बनी लोइनना बिल्डर असिदा पीगनी हाइना राहुल नसु बिल्डर असिदगी सेल लौख्रबनी अदुबु अहल असिना लम असी योंथोक्लोय हाइबदगी राहुल मफम असिदा वरी सानबा लाकपनी राहुल न मोरिया चाचा दा हाइरमी करीगुंबा नंगना लम अदु योंथोक्त्रबदी अइगी लुपा करोड़ मंगा मांगनी हाइबदी लॉस ओइगनी मसीगी सु मथक्ता लम अदु इसिंग मपानदा लैबा मरमना बिल्डर असिना यामना पाम्बा हाइबदो ओइरे राहुल न ज्ञान ताना वारी सागे हेक तौबा मतमदा रेस्टोरेंट अदुगी मनुंगदा फंबा फैमिली अमा यामना लांगदुना लैरमी फैमिली अदुना नोकपा लांगबा अदुदा राहुल फजना मोरिया चाचागा वारी सानबा ngamlamdi हंजिन हंजिन लांगबना मरम ओइदुना राहुल यामना साउरमी अमदी फैमिली अदुगी मनाक चंगदुना नोंमै उतुना करीगी असुक यामना लांगलिबनो हाइना हंगलमी मतम मदुदा लांगदुना लैबा फैमिली अदुगी मपाना हाइरमी अइखोइबु ngakpigani अइगी इचा नुपा से क्लास 12 की एग्जाम दा मार्क फजना पास तौखी लोइनना इंजीनियरिंग तमनबगीदमक डोनेशन सु पीररोय मसीना मपा अमा ओइबगी हराउबा नुंगाइजबा ओइकी अदुबु अइखोइबु ngakpiyu अइखोइ तुमिन्ना लैनबा होटनाजगे हाइरमी मतम मदुदा मचा नुपाना हराउ नुंगाइ फोंदोकपगी लड्डू चाउ हाइना राहुल दा पिरम्मी इमुंग मनुंग असिगी नुंगाइबा असिदा राहुल करीसु हाइदना तुमिन्ना लेपम्मी महा गुंडा अमा ओइरबसु ममा मपा नुंसीबा खंगबा मचा अमासु ओइरी मरम मदुना महा इमुंग अदुदा करीसु हाइरमदे महांगना मोरिया चाचादा लम अदु हौजिक अइना लौनबा होनररोय हाइरमी मतम मदुदा बिल्डर अदुना राहुल लम असी अइना यामना इंपोर्टेंट ओइ हाइरमी राहुलना मरक थतुना बिल्डर अदुदा अइ अतोपा मफम चाबा लम अमा अरेंज तौनबा होनगे अदुबु मोरिया चाचागी लम असी काउथोकनबा तौरो हाइरमी मखाताना राहुल मफम अदु थादोक्तुना चटके तौबा मतमदा गांधियाना कदाई चटकदौरिबनो अइखोइसु नंगी नतुंग इनरक्के हाइरमी अदुबु राहुल न साउदुना अइ अंगांग नते अइगी तुंग कनामता इनरकनु हाइरमलगा मफम अदु थादोक्तुना चटखिरम राहुल मपाबु निंगसिंगलक्तुना मपागी मनाक्ता लागलमी राहुल न मपादा अइगा पुन्ना लैनबा तौसी नखोय याउदना हिंगबा असि यामना वाई अइगी नाक्ता अइगी युमदा लाक्पियु हाइना राहुल न मपादा हाइरम मपाना राहुल की पाउकुम पीरदुना नंगना लैरिबा युम अदुदा नंगना हाटखिबा मीसिंगी नमथीरबा मनम नमगनी नंगना कोऑपरेटर हाटलबा तुंगदा अफबा लंबी अमदा चटपा यारंबनी अदुबु नंगना सेल यामना पाइबा अमदी भाईगिरी तौबा पामदुना फत्तबा लंबी अदुदा चटखिबनी अइ कैदौनुंगदा नंगी युम अदुदा लाक्पा ngamloi अदुबु नंगना पुलिसता सरेंडर तौदुना अमदी नसागी नराल याजदुना जेल चंगलुरबा तुंगदा युम थोगलक्पा मतमदा अइना नंगबु लौक्सिनबिगनी हाइरमी राहुल न मपादा हाइरमी मसी ओइथोक्तबनी अदुबु अइ थबक असी लोइना तोकलगे अदुगा पॉलिटिक्स याउदुना अफबा लंबी चटनबा तौगे हाइरमी राहुल न पॉलिटिक्स याउगनी हाइबा वहाई असीदा मपा थोइदोकना हराउरमदी मरमदी गुंडा अमदी पॉलिटिशियन असी करीगुंबा मफम खरददी माने हाइबा मपाना खंगलमी राहुल न हंजिन हंजिन हाइरा फाउबा राहुल न हाइबा वा अमता मपाना यारमदी लोइनाना चाक चारुखिगे हाइरमलगा मफम अदुदगी चटखिरमी
ngaihak lairaba tungda Manda Rahulgi manakta laktuna ai atoppa nupa amada luhonggadore haina mahakka luhonggadoriba nupa adu Rahulga masak khangna halami loinana Mandana Rahulbu magi luhongba yaunabasu hairammi Mandagi wa asi tabada Rahulgi thamoi kaikhi adubu thamoi da nung thamduna ngasi nangi nasakse yamna phajai karigumba ai hinglabadi nangi luhongba soidana yauba lakani hairamlaga mafam adudagi chatkirami Amaromda local MLA aduna Rajbir da phone toroktuna ngasi Ganesh Puja numit asida Rahul hatpagi plan lay maram aduna nang mafam aduda laklabasu karigumba thabak amatta tawdana tuminna laigadabani hairami Rajbir su local MLA aduda ai tuminna yengduna laigani hairami adubu Rajbir asi story asigi Krishna ni mahaksu police team ga loina duna Ganesh Puja adu yaubu chatkirami Haujik Ganesh Puja haurami adubu Rahul di Ganesh Puja tawwa adu yauramde mahak yu yamna ngawba maramna Mandagi mayumda Sidhuga loina duna chatlami Haujik Manda mayum palaba nupi oire Rahul na Mandada nangi puknungda yauriba angang adu aigira haina hanglami Mandana natte angang asi aigi ichani hairami Rahul na mathwai nungaitana Mandada hairami aina pamjakhiba mioi khudingmakna aibu thadoktuna chatki aigi ipa imana aibu thadoktuna chatki haujik nangsu aibu thadokpire aibu ngakpiyo haina Mandada kaptuna khoiramlaga Rahulna hairami matam maduda Mandagi maithongda Rahulgi damak minungsi kharadi urami adubu mahak haujik luhonglabi nupi ama oiba maramna mahakna karisu paukhum pidana thong adu lonsilami Amaromda Ganesh Puja manung aduda Daya amadi Pillayana Rahulbu lakpa ngairami Puja aduda Rahul di leiramdi adubu Rahulgi marup Gandia di Puja adu yamna harauna yaurami Tanja aduda Rahulna Gandia da phone tawraktuna ai Puja mafam aduda la ura haina hanglami adubu Gandiana nang mafam asida laktrabasu yagani yumda oina chatlammo hairami Rahul laklaroi haibagi pau Daya amadi Pillayana phanglami makhoi Rahul laklaroi khangbadagi Gandiabu mafam aduda thangna thinduna yamna tamthina hatkirami Gandia hatlaba tungda Rahulbu hatnaba Rahulgi mayum tamna chatkirami Haujik Gandia sire haibagi pau Udena Rajbir da tamlami loinana pau asi tabada Rajbir yamna saurami mahakna Gandiagi asiba hakchang manakta leptuna leiba matamda khara lapa mafamdagi MLA na Rajbir bu sign tawduna aikhoina hatpani haina utlami loinana Rajbir bu mahakki manakta kaurami Rajbir na Gandiagi manakta taduna leiba Gandiagi nongmaibu phi ama sizinaduna lokhatlami amadi local MLA manak tamna changduna MLA amadi mahakki driver bu nongmaina kaptuna hatki Makhatana Daya amadi Pillaya Rahulgi mayumda Rahulbu hatnaba chatlamba yai khangbadagi Rajbir Rahulgi mayum tamna chatlami Rahulgi mayumdasu Daya amadi Pillayagi misingna Rahulgi mathakta nongmai kappagi makhol Rajbir na tarami Rahulbu Pillayagi mina nongmaina hek kapke tawba matamda Rajbir laktuna Rahulbu kanbirami loinana Rahulda police station chatnaba tawsi hairami matam maduda Rahulna Rajbir gi paukhum piraduna ai hana Gandiagi aroiba mathau mangam tawkhige masigi matungda Daya amadi Pillayabu hatlaba tungda nangna haiba loina yagani hairami Rajbir su Rahulgi apamba thabak asi aroiba oina tawbada ayaba pirammi mathangi numitta Rahul amadi magi mi amaga loina duna Gandiagi sanskar yawba laklami Rahulna magi mi amabu gari manakta lehaunaba hairamlaga Gandiagi mai chunaba mahaki sanskar tawpham manakta chatki adubu laibak thibadagi Rahulgi mi aduna Pillayada phone tawduna Rahul mafam asida lai haina pau pikhi haujik Rahulgi leifam khanglabanina Daya amadi Pillaya magi mi khara loina duna Rahulbu hatnaba sanskar tawpham mafam aduda laklami Rahulna sanskar loiraba tungda chatnaba hek tawge tawba matamda Pillayana khangawdana Rahul tamna nongmaina kaplami laibak phabadagi Pillayana kapkhiba nongmai maru adu Rahulda panbagi mahutta magi mi amada palami Rahul mafam adudagi chenba haurami maramdi haujik mahakna Daya amadi Pillayabu thengnaba si araiba thabakti oidri nongmai kaptuna Daya amadi Pillayana Rahulbu tanarakli Rahul su araibi thaunak puthoktuna kanna chelami amaromda Sidhuna nongmai ama lauthoklaga Rahulgi manak tamna laknaba honnarami
अरोइबदा राहुल येंसांग नापी योनबा मार्केट अदुगी मनुंग चंगदुना जगा अमदा लोटखिरमी अदुबु दया अमदी पिलयाना मफम अदुदा नोंमै मरु मयाम अमा कापलम्मी मार्केट मफम अदुदा लैबा राहुल की मपाना राजबीर फोन तौरक्तुना मार्केट नोंमै कापनबगी पाउ पिरम्मी राजबीर पाउ असी हेक फंगबगा थिंथब तौदना मार्केट लागलमी लोइनना दया अमदी पिलयाबु मफम असिदगी चटखिनबा हाइरम्मी मतम मदुदा दया अमदी पिलयाना राजबीरबु उसिलमदे अमदी राजबीरना हाइबा वा अमता यारमदे मसीना मरम ओइदुना राजबीर अमदी गैंगस्टर सिंग अदुगी मरक्ता फुनबा हौरक्लमी फाइट असी येंगबदा यामना फजै राजबीर अमदी दयागा खन्नरिङै मतमदा पिलयाना खुदोंग चाबा लौदुना राजबीरबु नोंमैना कापके तौरमी तंजा अदुदा लोटुना लैबा राहुल थोकलक्तुना राजबीरबु पिलयागी मखुत्तगी कनबिरमी लोइनना राजबीर अमदी राहुल पुंदुना दया अमदी पिलयाबु मफम अदुदा थीना फुरमी ngaihaak lairaba tungda police team laktuna daya amadi pilayabu pharami rajbirna rahul da chatnaba tausi hairami rahul su masana masabu surrender taurage haina su khalami matam aduda siddu nongmai ama paiduna mafam aduda laklami amadi rahul gi thabakta nongmai na kapki masi ubada mafam aduda leiba mi khudingmak loina ngakki adumakpu khwaidagi ngakpadi rahul oiki महांगने यामना नुंसीजना थमजबा अमदी खंजबा अंगांग असिना मतौ करमना अइबु नोंमैना कापलिबनो राहुलना साइन तौदुना करीगी अइंगोंदा नोंमैना कापलिबनो हाइना सिद्धूदा हंगलमी सिद्धूना हाइरमी अइ असि नंगना नोंमा लमगिदमक नोंमैना कापतुना हातखिबा मास्टर जी अदुगी मसानुपानी अइगी इमाना सिरमदाई ममांगदा अइना नंगबु मी मयाम तिनबा मफमदा नोंमैना कापतुना हातकनी हाइना वासखी वहाई असी ताबदा राहुल की ममित्तगी मपी ताखी अमदी नोंमै अमुक्का कापनबा सिद्धूबु साइन तौदुना हाइखी अमुक्का हन्ना सिद्धूना राहुलबु नोंमैना कापखी हौजिक राहुल नोंमै मरु अनि पांदुना लैमाई थक्ता तूखी राहुलबु नोंमैना पांदुना लैबा अदुदा दया अमदी पिलया यामना हराउरमी हौजिक राहुल सिरबनिना पुने असि अइखोइना पालगनी हाइना कन्ना लाउदुना हराउबा फोंदोक्लमी मतम मदुदा राजबीरना पुने असि नोइ नपागी लमला हाइरमलगा मखोइ अनिमकु नोंमैना कापतुना मफम मदुदा हातखी हौजिक राहुल की मनाक्ता मपा चंगलक्लमी राहुलना अइबु ngakpiu pabung हाइरमलगा मफम अदुदा सीखी हौजिक राहुल की अरोइबा मथौ मंगम तौनबा हौरमी मतम मदुदा मपाना राहुल की असीबा हक्चांग मनाक्ता फमदुना यामना पेनना नोक्लमी मपाना पेनना नोकपगी मरमदी नोंमा राहुलना मपादा पाबुंग नंग कैदौनुंगदा नोक्लरोइदरा हाइना हंकी मतम मदुदा मपाना नंगी पाप मयाम सिंग अदु कोकपा नुमित्ता पेनना नोक्कनी हाइकी मरम मदुना हौजिक राहुल की पाप कोक्लबा मतुंग असिदा मपाना पेनना नोक्पनी राहुल की अरोइबा मथौ मंगम असिदा मंदा अमदी राजबीरसु लाक्लमी फिल्म असिगी लोइसिलक्पदा सलमान खान ना यामना फजबा डायलॉग अमा हाइकी अइना हाइखिबदुनी नंगी अरोइबा मतम लाक्पा मतमदा नंगना दरकार ओइगदबा लम असी 6/3 खक्तनी हाइबदी अइखोइ मियोइबना सेल मयाम अमा लम मयाम अमा तानसिल्लबसु अरोइबा मिकुप सीबा मतमदा अइखोइना दरकार ओइगदौइबा लम असी फुट 3 सांगबा अमदी फुट 3 पाकपा हाइबनी मयाम एक्सप्लेनेशन असिबु ताबदा नुंगाइरबदी लाइक शेयर अमदी सब्सक्राइब तौबिदुना चैनल असिबु सपोर्ट तौबिरमु अथुबा मतमदा अनौबा एक्सप्लेनेशन अमा पुरकनबा होनाजगी।